ꯁꯥꯟꯇꯂꯦꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯣ ꯇꯥꯅꯕꯒꯤꯗꯃꯛꯂꯣ ꯅꯪꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯥꯡ ꯋꯥ ꯃꯈꯥ ꯇꯥꯗꯦ ꯁꯥꯟꯇꯂꯦꯟꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯥꯏꯐꯦꯠ ꯍꯣꯟꯗꯣꯛꯂꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯃꯍꯧꯁꯥ ꯍꯦꯛ ꯍꯦꯛ ꯐꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯐꯝꯂꯔꯦ ꯇꯨꯡꯂꯣꯝꯗꯒꯤ ꯑꯇꯥꯡꯅ ꯁꯥꯟꯇꯂꯦꯟꯕꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯛꯏ ꯁꯥꯟꯇꯂꯦꯟ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯑꯇꯥꯡꯅ ꯀꯣꯜꯂꯤꯕ ꯃꯈꯨꯠ ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯇꯥꯡꯅ ꯃꯤꯈꯨꯕꯤ ꯁꯥꯟꯇꯂꯦꯟ ꯃꯃꯥꯏꯗꯨ ꯑꯇꯥꯡꯂꯣꯝꯗ ꯇꯞꯅ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯑꯇꯥꯡꯅ ꯀꯩꯅꯣ ꯍꯨꯝ ꯍꯥꯏꯕꯣ ꯆꯨꯝꯅ ꯈꯨꯝꯕ ꯌꯥꯗ꯭ꯔꯣ ꯁꯥꯟꯇꯂꯦꯟꯅ ꯀꯩ ꯍꯥꯏꯒꯦ ꯑꯇꯥꯡꯅ ꯍꯧꯖꯤꯛꯁꯦ ꯏꯕꯥꯅꯤ ꯂꯨꯍꯣꯡꯂꯦꯀꯣ ꯁꯥꯟꯇꯂꯦꯟꯅ ꯑꯇꯥꯡ ꯅꯪ ꯑꯩ ꯅꯨꯡꯁꯤ ꯂꯤꯄꯨꯟ ꯁꯦꯝꯈꯤꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯗꯨꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯄꯟꯊꯨꯡ ꯍꯥꯏꯕꯗꯨꯁꯨ ꯌꯧꯔꯦꯀꯣ ꯑꯇꯥꯡ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯧꯔꯦ ꯑꯗꯣ ꯃꯤꯡ ꯀꯧꯅꯨ ꯍꯥꯏꯕ ꯁꯥꯟꯇꯂꯦꯟꯅ ꯀꯩ ꯀꯧꯗꯣꯏꯅꯣ ꯑꯇꯥꯡꯅ ꯂꯩꯗꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯀꯧꯅꯕ ꯗꯗꯥ ꯇꯥꯃꯣ ꯍꯅꯤ ꯍꯕꯤ ꯑꯦꯛꯁꯦꯇ꯭ꯔꯥ ꯌꯥꯝ ꯂꯩꯗꯅ ꯑꯃ ꯈꯜꯂꯒ ꯀꯧ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯄꯥꯕꯨꯡ ꯀꯧꯒꯦꯔꯥ ꯁꯥꯟꯇꯂꯦꯟ ꯅꯣꯛꯂꯒ ꯃꯣꯏ ꯄꯥꯕꯨꯡ ꯀꯥꯏ ꯑꯉꯥꯡꯁꯨ ꯂꯩꯇ꯭ꯔꯤꯀꯥꯟꯗ ꯑꯇꯥꯡꯅ ꯑꯌꯥ ꯆꯨꯝꯃꯤꯅꯦ ꯑꯗꯨꯗꯤ ꯗꯗꯥ ꯀꯧꯔꯣꯀꯣ ꯁꯥꯟꯇꯂꯦꯟꯅ ꯍꯣꯏꯅꯦ ꯑꯇꯥꯡꯅ ꯀꯧꯔꯣꯁꯦ ꯑꯗꯨꯗꯤ ꯑꯝꯇ ꯇꯥꯊꯣꯛꯀꯦꯕ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯃꯥꯏꯗꯨ ꯃꯈꯥꯗ ꯅꯣꯟꯊꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯑꯇꯥꯡꯅ ꯁꯥꯟꯇꯂꯦꯟꯒꯤ ꯈꯗꯥꯡ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯇꯞꯅ ꯏꯟꯈꯠꯂꯒ ꯁꯦꯕ ꯀꯧꯔꯛꯑꯣ ꯑꯩ ꯌꯥꯝ ꯇꯥꯅꯤꯡꯉꯦꯕ ꯁꯥꯟꯇꯂꯦꯟꯅ ꯌꯥꯝ ꯇꯥꯅꯤꯡꯕ꯭ꯔꯣ ꯑꯇꯥꯡꯅ ꯍꯣꯏꯅꯦ ꯁꯥꯟꯇꯂꯦꯟꯅ ꯑꯗꯨꯗꯤ ꯁꯨꯡꯀꯧ ꯍꯦꯛ ꯀꯧꯕꯤꯔꯣꯏ ꯑꯇꯥꯡꯅ ꯑꯌꯥ ꯑꯩ ꯁꯥꯎꯔꯛꯑꯒꯦ ꯁꯥꯟꯇꯂꯦꯟꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯟ ꯀꯥꯗꯨ ꯈꯤꯇꯪ ꯅꯧꯊꯔꯞ ꯇꯧꯅ ꯍꯣ ꯗꯗꯥ ꯑꯇꯥꯡꯗꯤ ꯁꯥꯟꯇꯂꯦꯟꯅ ꯗꯗꯥ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯄꯥꯡꯂꯝꯕ ꯃꯃꯤꯠ ꯑꯗꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯁꯥꯟꯇꯂꯦꯟꯗ ꯇꯨꯊꯔꯛꯀꯦ ꯇꯧꯏ ꯁꯥꯟꯇꯂꯦꯟ ꯈꯣꯟ ꯈꯔ ꯀꯂꯞ ꯍꯣ ꯗꯗꯥ ꯑꯇꯥꯡ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯃꯤꯠ ꯀꯥꯗꯨ ꯈꯪꯁꯤꯡ ꯍꯦꯛ ꯁꯤꯡꯈ꯭ꯔꯦ ꯑꯇꯥꯡꯅ ꯑꯣ ꯍꯥꯎꯅꯦ ꯁꯥꯟꯇꯂꯦꯟꯅ ꯗꯗꯥ ꯀꯧꯔꯛꯑꯣ ꯍꯥꯏꯔꯒ ꯂꯦꯛꯊꯔꯛꯏꯗꯨꯅ ꯀꯩꯗꯧꯔꯤꯕ ꯑꯇꯥꯡꯅ ꯑꯗꯨꯕꯨꯔꯣ ꯊꯃꯣꯏꯁꯦ ꯄꯪꯊꯔꯛꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯇꯥꯡꯅ ꯁꯥꯟꯇꯂꯦꯟꯒꯤ ꯄꯤꯛꯇꯛ ꯇꯧꯕꯤ ꯅꯥꯇꯣꯟꯗ ꯁꯤꯛꯏ ꯑꯇꯥꯡꯒꯤ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯑꯃꯨꯛ ꯁꯥꯟꯇꯂꯦꯟꯒꯤ ꯃꯈꯨꯠꯇ ꯄꯥꯏꯁꯤꯜꯂꯤ ꯑꯇꯥꯡꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯋꯥꯅ ꯃꯪꯖꯈꯤꯕ ꯄꯟꯊꯨꯡꯒꯤ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯍꯧꯖꯤꯛ ꯃꯤꯀꯨꯞꯁꯤꯐꯥꯎ ꯑꯩ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ ꯏꯁꯥꯅ ꯏꯁꯥꯐꯥꯎ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯇꯥꯏꯕꯪꯅꯤ ꯍꯥꯏꯕ ꯁꯥꯟꯇꯂꯦꯟ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯇꯥꯡꯒꯤ ꯋꯥ ꯇꯥꯔꯤ ꯑꯇꯥꯡꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤꯒꯨꯝꯕ ꯃꯪꯂꯥꯟ ꯑꯣꯏꯔꯝꯂꯕ ꯃꯪꯂꯥꯟꯁꯤꯅ ꯂꯣꯏꯈꯤꯕ ꯃꯤꯀꯨꯞꯇꯣ ꯑꯩ ꯌꯥꯝ ꯆꯥꯛꯀꯅꯤ ꯁꯥꯟꯇꯂꯦꯟ ꯌꯥꯝ ꯇꯞꯅ ꯑꯃꯨꯛ ꯍꯧꯔꯛꯑꯕꯣ ꯍꯣ ꯃꯪꯂꯥꯟ ꯅꯠꯇꯤꯌꯦ ꯇꯥꯏꯕꯪꯅꯦ ꯇꯥꯏꯕꯪ ꯈꯣꯟ ꯈꯔ ꯅꯧꯊꯔꯞ ꯑꯇꯥꯡꯅ ꯍꯥꯏꯔꯛꯏ ꯃꯪꯂꯥꯟꯒꯨꯝꯂꯕ ꯑꯍꯤꯡ ꯑꯃꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯁꯦ ꯇꯣꯔꯕꯥꯟ ꯋꯥꯡꯃ ꯋꯥꯡꯃ ꯑꯣꯏꯈꯤꯀꯣ ꯑꯗꯨꯕꯨ ꯃꯪꯂꯥꯟꯒꯨꯝꯂꯕ ꯅꯨꯃꯤꯠ ꯑꯃꯗ ꯅꯪ ꯑꯩ ꯑꯃꯨꯛ ꯄꯨꯜꯂꯔꯦ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯁꯥꯟꯇꯂꯦꯟꯅ ꯊꯃꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕꯁꯦ ꯏꯁꯣꯔ ꯃꯥꯅ ꯎꯕꯤꯔꯗꯨꯅ ꯅꯪ ꯑꯩꯒꯤ ꯄꯟꯊꯨꯡꯒꯤ ꯂꯝꯕꯤ ꯑꯃ ꯑꯃꯨꯛ ꯁꯦꯝꯕꯤꯔꯛꯂꯕꯅꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯌꯧꯔꯛꯀꯅꯤ ꯈꯟꯕꯗ ꯑꯩꯅ ꯀꯌꯥꯗ ꯋꯥꯖꯈꯤꯕ ꯃꯤꯀꯨꯞꯁꯦ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕꯗ ꯑꯩꯅ ꯀꯌꯥꯗ ꯃꯤꯄꯥꯏꯖꯈꯤꯕ ꯇꯥꯌꯣꯟꯅꯔꯕ ꯄꯨꯟꯁꯤ ꯑꯁꯤꯅ ꯅꯪ ꯌꯥꯎꯗꯅ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯦ ꯏꯗꯣꯝ ꯏꯊꯟꯇ ꯆꯠꯀꯅꯤ ꯈꯜꯂꯨꯕꯗ ꯑꯩ ꯈꯟꯐꯝ ꯈꯪꯈꯤꯗꯦ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯀꯥꯏꯈꯤꯕ ꯊꯃꯣꯏ ꯄꯥꯎꯍꯟꯕ ꯂꯥꯛꯄꯗ ꯄꯥꯕꯨꯡ ꯑꯣꯏꯔꯝꯕꯗꯨꯗ ꯑꯩ ꯃꯪꯒ ꯆꯞ ꯃꯥꯟꯅꯈꯤ ꯈꯣꯡꯗꯒꯤ ꯀꯣꯛ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤ ꯑꯩꯒꯤ ꯑꯋꯥꯕ ꯁꯛꯐꯝꯁꯦ ꯀꯅꯥꯗꯁꯨ ꯎꯠꯇꯅꯕ ꯑꯩ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯈꯤ ꯊꯃꯣꯏꯁꯤꯗꯤ ꯃꯆꯦꯠ ꯀꯌꯥ ꯊꯣꯛꯅ ꯀꯥꯏꯈꯤ ꯂꯨꯍꯣꯡꯕꯒꯤ ꯂꯥꯡꯂꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯨ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯩꯆꯥꯛ ꯑꯁꯨꯝ ꯍꯦꯜꯂꯛꯈꯤ ꯃꯝꯗꯣꯞ ꯈꯟꯕ ꯅꯨꯃꯤꯠꯇ ꯑꯩ ꯀꯌꯥꯝ ꯀꯞꯈꯤ ꯑꯩ ꯇꯁꯦꯡꯅ ꯌꯥꯝꯅ ꯋꯥꯈꯤ ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏꯕꯒꯤ ꯑꯋꯥꯕ ꯃꯔꯛꯁꯤꯗ ꯅꯪꯅ ꯁꯅꯥꯅꯨꯕꯨ ꯇꯥꯊꯤꯅ ꯇꯧꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯃꯨꯛ ꯋꯥꯖꯈꯤ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯑꯁꯤꯒꯨꯝ ꯑꯣꯏꯔꯛꯀꯅꯤ ꯈꯪꯂꯝꯂꯕꯗꯤ ꯑꯩꯅ ꯋꯥꯖꯈꯤꯕ ꯃꯌꯥꯝꯗꯣ ꯋꯥꯖꯔꯝꯂꯣꯏꯀꯣ ꯑꯇꯥꯡꯅ ꯑꯩꯁꯨ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯈꯪꯂꯒꯕꯨ ꯀꯔꯤꯒꯤ ꯋꯥꯖꯔꯨꯅꯤ ꯀꯞꯆꯔꯨꯅꯤ ꯃꯁꯤꯅꯕꯨ ꯍꯦꯜꯂꯤꯀꯣ ꯅꯨꯡꯁꯤꯕꯁꯦ ꯀꯥꯏꯅꯔꯨꯔꯒ
lapnaruraga nusiba hele haibase chumba chani thajadaba thawdokta nanga thengnakiba thajadaba mikupta thamoi sida nangi nungsimami ama takiba thajadana nang ai nungsinakiba thajadaba mamal yamkraba pamuraba mikup kaya thajada loihaningda loikiba itha thajadana nang ai amuk kainakiba aduga ngasina amuk itha thajadana ibanigi panthung yore asi hairaga Santlengi makhutu jejet paisilai Santlena ngasi muk nungaiba ngasi muk harawa mikupse punsida anisuna amuk lakani haiba ai thajadre atangna karige ngasidagi hena nungairaba numit kaya ama aina nangi nafamda pigani lakhangani ye Santlen nokfe tawna atangda yenglaga changlasira yam inge atangna changkhigumse Santlena kaigino atangna ngasidi karishu waningai oidre matam amadadi aikoi anina asumna fambase thamoida mi paiba amadi adum phauki mina ukidra ima pabungna khangkidra khanbada adubu ngasidi madugi karishu kiningai oidre imung manung kairo lekai amadi aikoi gi samas asina aikoi anigi leminabage ayabado pirabane Santlen nokfe tawraga atangi pambom da ngathai nami ba nungsit masu tapna lili sitlari thokliba thawan michaksu ngasidi makoi anigi nungsi panthung ubada makoi su harawba male nokmi ba maithong amaga loinana yengtharakli makoi anigi nungsiba matawbu lengli paliba pumna maksu tumin leiduna makoi anigi panthungi ahing asibu harawbada saruk yari makoi ani ngayhakti tuminna lei mafam adu ngayhakti ichik lami achikba adubu thugairaduna atangna tablapna mikhubi Santlena kai haige atangna ngasigi manggumlaba thawdok asigi hawrofamda aingoda abda khangalo atangi pambomda mon khangna duna famlamba Santlen tapna hogatki aduga yamna ayingba khonjel amada sananubu aigi inaunupi oina fangjaba aigi di amaromda laibak fabane mahakubi inaudi mapok khudingda top tawdunasu phangani thajade mahakna mache aigi damak mache aibu nungsibagi damak mache aigi nungainabagi damak mache aigi mitlu pirang kangnabagi damak aigi kairaba thamoi asibu yengba ngamdraduna masagi punsigi khandana masagi ijat yengdana mache aigi ningbasita butungnaba mana firep ase laukibane atangna haibadi Santlena tablapna thokriba thawdokdagi wari lirai nongma numit ama numitto haijing kharai pugadaba nongma walingaini me mana ibema kaidawre ngasidi yamna thengla isina Santlen mamana ngangbudu khumdana mamagi nakta janglaktuna famthai aduga sora muktang chaning tana hondoklaga mamada onsinduna Santlena as kadaidagi likseloiramdadana amuk ngairaga lawrakline hayeng ayuk law haye mi hayeng sidu sibu kamaina hayeng lawduino aina thenglasu thengna ngasigi numita loidaba yaroina namdana loisilhanba me mana kadai none amtabu yenge Santlena sananugi sabiba likka laigadu mama macha yingminai me mana imai pema sana asidi nanaw nupidubu thangba ngamgadawribrane tawrisibo Santlen nokfe tawraga nong phadok sibada pengai sijasanu haina khara chawna sabiraba ayuk nungdang sibaidudi loihawdri me mana liksina chawriba arembada paisa se odokna manghalle da nangse Santlena as khoi masima mi nachanu pise mawanobi oirudoine sana khajikta baw hapidana thaki gadro imanang na ngangli dubo me mana o adubu haiba adugi sakhauduna karino Santlena furitne hayeng hajing pota litnaba me mana yengsine adusu Santlen furitu puthokduna mamada ulli me mana furisidi aidum pamleda fajabana suloire mamalsu adum fajaramgani Santlena aniga chamngani me mana is furisida Santlena talihi imanang sidi me mana tangmali haibanida Santlena tangsenu adona naudi furisibu amu pamdi haidu jala me mana
ꯀꯔꯤꯒꯤ ꯄꯥꯝꯗꯦ ꯍꯥꯏꯗꯣꯏꯕ ꯑꯁꯨꯛ ꯐꯖꯕ ꯐꯨꯔꯤꯠꯁꯤꯕꯨ? ꯁꯥꯟꯇꯂꯦꯟꯅ ꯃꯥꯅ ꯍꯥꯏꯕ ꯗꯤꯖꯥꯏꯟꯗꯨꯗꯩ ꯑꯩꯅ ꯈꯔ ꯁꯦꯝꯗꯣꯛꯄ, ꯍꯩꯖꯤꯡꯕꯣꯠ ꯅꯨꯃꯤꯠꯇ ꯂꯤꯠꯄꯩꯅꯤꯅ ꯑꯩꯅ ꯑꯀꯣꯠꯄꯗꯣ ꯂꯤꯠꯍꯟꯅꯤꯡꯗꯕ, ꯍꯥꯏꯗꯤ ꯍꯌꯦꯡꯁꯦ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯐꯝꯗꯣ ꯃꯉꯣꯟꯗ ꯑꯣꯏꯗꯣꯏꯅꯤꯅ, ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯨ ꯂꯥꯛꯇꯧꯅꯤꯅ ꯑꯁꯤ ꯑꯣꯏꯅ ꯇꯧꯍꯜꯂꯕ꯫ ꯃꯦꯝꯃꯅ ꯌꯥꯔꯦꯁꯦ ꯌꯥꯔꯦꯁꯦ ꯃꯥꯏꯅ ꯄꯥꯝꯖꯅꯤ꯫ ꯁꯥꯟꯇꯂꯦꯟꯅ ꯑꯗꯣ ꯑꯎꯟꯄꯣꯠꯇꯣ ꯉꯁꯤ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯃꯦꯝꯃꯅ ꯍꯥꯏꯕꯅꯦ ꯅꯨꯃꯤꯗꯥꯡ ꯊꯤꯜꯂꯛꯂꯒꯦ ꯍꯥꯏꯔꯛꯑꯦꯅ ꯍꯥꯏꯔꯝꯒꯨꯝ ꯇꯧꯕꯅꯤ ꯅꯄꯥꯅ꯫ ꯁꯥꯟꯇꯂꯦꯟꯅ ꯑꯁ ꯈꯤꯇꯪ ꯉꯟꯅꯇꯁꯨ ꯊꯤꯜꯂꯛꯀꯦ ꯍꯥꯏꯗꯦ, ꯅꯨꯃꯤꯗꯥꯡꯗ ꯑꯃꯨꯛ ꯃꯔꯥꯡ ꯇꯧꯅꯕ ꯊꯕꯛꯅꯤ꯫ ꯃꯦꯝꯃꯅ ꯆꯪꯉꯣ ꯅꯪꯁꯨ ꯅꯥꯐꯤꯒꯗꯣ ꯍꯣꯡꯉꯨꯔꯣ, ꯑꯩ ꯃꯅꯝꯃ ꯍꯣꯏꯗ ꯐꯅꯦꯛ ꯇꯥꯏꯕꯗꯣ ꯑꯃꯨꯛꯇ ꯂꯧꯔꯨꯈꯤꯒꯦ꯫ ꯁꯥꯟꯇꯂꯦꯟꯅ ꯍꯣꯏ ꯏꯃꯥꯇꯣꯟ꯫ ꯁꯥꯟꯇꯂꯦꯟꯁꯨ ꯄꯣꯠꯆꯩ ꯃꯌꯥꯝꯗꯨ ꯄꯨꯔꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯁꯅꯥꯅꯨꯗꯤ ꯃꯃꯥꯏꯗꯨ ꯐꯛꯂꯥꯡꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯥꯟꯇꯂꯦꯟꯅ ꯀꯩꯅꯣ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯑꯃꯨꯛ ꯇꯨꯝꯁꯤꯜꯂꯤꯁꯤꯅ, ꯍꯧꯒꯠꯂꯣꯁꯦ꯫ ꯁꯥꯟꯇꯂꯦꯟꯅ ꯄꯣꯠꯆꯩꯁꯤꯡꯗꯨ ꯇꯦꯕꯜꯗ ꯊꯝꯂꯒ ꯐꯃꯨꯡꯗ ꯐꯝꯊꯔꯒ ꯁꯅꯥꯅꯨꯕꯨ ꯍꯧꯗꯣꯛꯏ꯫ ꯅꯅꯥꯎ ꯍꯧꯒꯠꯂꯣꯁꯦ, ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯀꯩꯅꯣ ꯇꯨꯝꯂꯤꯁꯤꯕꯣ? ꯁꯅꯥꯅꯨ ꯈꯨꯝꯗꯦ꯫ ꯁꯥꯟꯇꯂꯦꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯅꯅꯥꯎ꯫ ꯁꯅꯥꯅꯨꯅ ꯑꯁꯤ ꯈꯛꯇꯃꯛ ꯈꯨꯝꯂꯛꯏ꯫ ꯁꯥꯟꯇꯂꯦꯟꯅ ꯃꯁꯥ ꯄꯥꯏꯗꯨꯅ ꯅꯣꯝꯂꯒ ꯁꯦ ꯍꯧꯒꯠꯂꯣꯁꯦ, ꯂꯤꯛꯂꯩ ꯄꯨꯔꯛꯑꯦ, ꯐꯨꯔꯤꯠꯁꯨ ꯄꯥꯝꯕ ꯄꯥꯝꯗꯕ ꯌꯦꯡꯉꯨꯔꯣ, ꯁꯦ ꯍꯧꯒꯠꯂꯣ꯫ ꯁꯅꯥꯅꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯑꯣꯟꯊꯣꯛꯇꯨꯅ ꯍꯤꯞꯄꯤ꯫ ꯁꯅꯥꯅꯨꯒꯤ ꯃꯇꯧꯗꯣ ꯁꯥꯟꯇꯂꯦꯟꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯛꯏ꯫ ꯅꯅꯥꯎ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯟꯇꯂꯦꯟꯅ ꯅꯝꯗꯨꯅ ꯁꯅꯥꯅꯨꯕꯨ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯍꯜꯂꯤ꯫ ꯎꯔꯦ, ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ, ꯁꯅꯥꯅꯨ ꯉꯁꯥꯏ ꯃꯈꯩ ꯀꯞꯂꯨꯏ ꯍꯥꯏꯕꯁꯦ꯫ ꯃꯅꯥꯎꯅꯨꯄꯤꯅ ꯀꯞꯄ ꯎꯔꯒ ꯁꯥꯟꯇꯂꯦꯟ ꯄꯥꯈꯠꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯅꯥꯛꯇ ꯈꯔ ꯍꯦꯟꯅ ꯅꯛꯅ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯒ ꯇꯥꯍꯥ ꯁꯥꯟꯇꯂꯦꯟꯅ ꯀꯩꯗꯧꯔꯒꯦ ꯅꯅꯥꯎ, ꯁꯦ ꯍꯥꯏꯌꯨ ꯅꯪ ꯀꯩꯗꯧꯔꯒꯦꯕ? ꯁꯅꯥꯅꯨꯁꯨ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯌꯦꯡꯂꯒ ꯃꯃꯥꯏꯗ ꯅꯥꯜꯂꯒ ꯁꯥꯟꯇꯂꯦꯟꯅ ꯁꯦ ꯍꯥꯏꯌꯣꯕ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯕ? ꯋꯥꯗꯤ ꯉꯥꯡꯗ ꯁꯅꯥꯅꯨ ꯃꯆꯦꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯞꯂꯛꯏ꯫ ꯃꯆꯦꯗ ꯑꯃꯨꯛ ꯐꯠ ꯀꯣꯟꯁꯤꯜꯂꯒ ꯑꯣ ꯈꯣꯡꯅ ꯀꯞꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯁꯅꯥꯅꯨꯅ ꯏꯆꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ, ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯁꯥꯟꯇꯂꯦꯟ ꯁꯅꯥꯅꯨꯅ ꯍꯥꯏꯔꯤꯗꯣ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯁꯥꯟꯇꯂꯦꯟꯅ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯕ? ꯅꯪꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯒꯦ? ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯣꯕ꯫ ꯃꯆꯦꯗ ꯀꯣꯜꯂꯤꯕꯗꯨ ꯇꯞꯅ ꯊꯥꯗꯣꯛꯏ꯫ ꯅꯤꯡꯉꯣꯜꯒꯤ ꯇꯟꯗꯧꯔꯕꯤ ꯈꯖꯥꯏꯗꯨꯗ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯂꯒ ꯁꯅꯥꯅꯨꯅ ꯏꯆꯦ ꯃꯥ ꯂꯥꯟꯗꯦ, ꯑꯇꯥꯡ ꯂꯥꯟꯗꯤꯌꯦ, ꯄꯨꯝꯅꯃꯛ ꯑꯩꯅ ꯑꯄꯪꯕꯤ ꯑꯣꯏꯔꯨꯕꯅ ꯄꯨꯝꯅꯃꯛꯁꯦ ꯊꯣꯛꯄꯅꯤ, ꯑꯩꯅ ꯂꯥꯟꯕꯅꯤ꯫ ꯁꯥꯟꯇꯂꯦꯟ ꯈꯨꯝꯗꯦ, ꯁꯅꯥꯅꯨꯗ ꯌꯦꯡꯕꯇꯃꯛ ꯌꯦꯡꯉꯤ꯫ ꯁꯅꯥꯅꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯅ ꯃꯥꯕꯨ ꯄꯥꯝꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯈꯤ, ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯁꯤꯅ ꯂꯝꯖꯤꯡ ꯑꯣꯏꯗꯨꯅ ꯄꯨꯝꯅꯃꯛꯁꯦ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯄꯣꯛꯂꯤꯕꯁꯤꯗꯤ ꯑꯄꯥꯝꯕꯅꯤ, ꯅꯨꯡꯁꯤꯕ ꯅꯠꯇꯦ꯫ ꯁꯥꯟꯇꯂꯦꯟꯅ ꯅꯅꯥꯎ ꯌꯥꯔꯦꯗꯣ, ꯃꯈꯥ ꯇꯥꯔꯅꯨ꯫ ꯁꯅꯥꯅꯨꯅ ꯏꯆꯦ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕꯁꯦ ꯏꯆꯦꯒꯤ ꯃꯐꯝꯗ ꯂꯩꯍꯧꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯄꯦꯟꯗꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯍꯧꯔꯅꯤꯌꯦ ꯏꯆꯦ꯫ ꯄꯥꯔꯇꯤ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯁꯅꯥꯅꯨꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯂꯤꯔꯛꯈꯤ꯫ ꯑꯁꯦꯡꯕ ꯋꯥꯔꯤ ꯇꯥꯔꯒ ꯁꯥꯟꯇꯂꯦꯟꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏꯗꯣ ꯍꯦꯟꯅ ꯀꯥꯏꯔꯛꯄꯒꯨꯝ ꯊꯣꯛꯂꯔꯦ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯅꯤꯡꯉꯣꯜꯅ ꯊꯤꯡꯕꯒꯤ ꯋꯥꯡꯃꯗ ꯂꯩꯈꯤꯗꯨꯅ ꯁꯤꯟꯊꯔꯛꯂꯦ꯫ ꯄꯤꯔꯥꯡ ꯃꯥꯁꯨ ꯁꯅꯥꯅꯨ ꯎꯗꯅꯕ ꯂꯣꯟꯅ ꯁꯥꯟꯇꯂꯦꯟꯅ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯈꯤ꯫ ꯁꯅꯥꯅꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯁꯅꯥꯅꯨꯅ ꯑꯩꯃꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ, ꯑꯩꯃꯨꯛ ꯋꯥꯈꯜ ꯌꯥꯎꯗꯕ ꯅꯨꯄꯤꯁꯤꯕꯨ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯅꯤ ꯁꯨꯔꯝꯈꯤꯒꯗ꯭ꯔꯅꯦ ꯏꯆꯦ? ꯁꯥꯟꯇꯂꯦꯟ ꯇꯞꯂꯞꯅ ꯅꯅꯥꯎ ꯇꯣꯛꯑꯣꯕ꯫ ꯁꯅꯥꯅꯨꯅ ꯏꯆꯦ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ, ꯑꯩ ꯏꯆꯦꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ, ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯣꯛꯍꯟꯕꯅꯤ, ꯑꯩꯅ ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯑꯇꯥꯡꯒ ꯏꯆꯦꯒ ꯀꯥꯏꯅꯍꯟꯕꯅꯦ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯇꯥꯡꯗꯤ ꯂꯥꯟꯈꯤꯗꯦ, ꯊꯃꯣꯏꯗꯒꯤ ꯐꯥꯎꯔꯛꯄ ꯅꯨꯡꯁꯤꯕꯕꯨ ꯅꯨꯡꯁꯤꯕꯅ ꯖꯣꯏ ꯇꯧꯒꯅꯤ ꯀꯥꯎꯊꯣꯛꯂꯨꯕ, ꯅꯨꯡꯁꯤꯕꯕꯨ ꯅꯝꯍꯥꯗꯨꯅ ꯂꯧꯒꯦ ꯈꯜꯂꯨꯕ, ꯑꯩꯒꯤ ꯋꯥꯈꯜ ꯑꯔꯥꯟꯕ ꯑꯣꯏꯔꯝꯂꯦ ꯏꯆꯦ꯫ ꯁꯅꯥꯅꯨꯒꯤ ꯋꯥ ꯇꯥꯔꯒ ꯁꯥꯟꯇꯂꯦꯟ ꯑꯇꯠ ꯑꯈꯥꯝ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯤ꯫ ꯄꯤꯔꯥꯡꯁꯨ ꯁꯅꯥꯅꯨꯗꯤ ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯊꯃꯣꯏꯒꯤ ꯑꯋꯥꯕꯗꯣ ꯐꯣꯡꯗꯣꯛꯂꯤ꯫ ꯏꯆꯦ ꯑꯩ
luhongba ngamoye. Santlen pakhatna Sananuda yengi aduga Santlena kaino na nang nangangali dubo hayeng se nangi hajing kharai numitni luhongba hayeng tangairaga karino nang nangangali dubo Sananuna ichena punchi chupa ningba kaina hingadaba irang ta sithaduna lenki kadaba punchi marelda ei yengba ngamloi eigi mahut chitlaga ichi oina luhong Santlena Sananugi machindu meli aduga hairai Santlena yare makhataranu hojikti pumnamak hokre Sananuna ije ei luhongba ngamloye iche oina homo Santlen wa makhataramdana maninglomda parap chenthoki aduga amu o khongna kapli machil manawna sanariba warido mema amadi kula sutari Kula amadi memasu machani na sanariba warido taraga ngakna yengnai hojikti khangle atangna machanupi kanabuno nungshiriba haibasu adubu karidi tawgani hojikti matam henkre hajing kharai pugadaba nongma khakta ngaire numidangi matam oiraktuna furniture gi item sing yaurakle upu kangthol uraga Sananudi hena thamoi laiman oirakli asumna numitto haukre ngasidi hajing pon numitni ayuk anganbadagi mahai langba hongnare Sananudi wakhal thoktre kaptuna ta laikre hajing pon numitni kaina khudingmak numit asidadi machum tawa makhai kenaribani harawbagi ngamkhai leinadribani adubu Sananudati pura tayo nakre kegani nokani kaukre adubu tangai fadana Sananusu keba hokre mathang mishu tilare ngaihak leiraga nupa mayumgi mi lagle nupa mayumgi mi uraga Santlengi thamoise uba ngamlaktabagum tawrakle phana kanadi thamoigi mami maithongda tadana bohonai adubu ngamdre thamoigi kairaba mayaisina kanman khibana maithongda mami tarakle Sananusu khangle machegi thamoida kari fauri haiba masagi tawgadaba thabak pumna makaure machebu yengjabana mathau oidi nungthilwairam oirakpada Sananugi mamanabi mayamsu mathang thunglare mayamdugi manungda Aromikaga Sayaligasu amani Arona pamjaba nupa phanglakansida nangna maithongda harawbagi mami amta tadrisina kaigino Sayalina haigummadana hajingpon numisidi kainado mayaga yam higatnai hairini nangdi suktoklaga leirise kaigino Sananu tapna kumlai ekhoise Santlengi matause ei yengba ngamdi mana foromgadaba chaina khanglamgadaba waba ei confirm kangdre Arona haima nangbu thamoiga palabo haiwani minungsiga poklido Sananuna aro please aibu amu karem nabiranu Arona hojita khanglakpramado aina han haidra nangna tangda leiba matamda noisena kayam chakani kayam wani aina na han haibiba natro nangna matamduda takhidabani natin yothaduna khachitang wakhal tawramlabadi pumnamakse thoklamdabasu yaiko phare hojiti pumnamak hokre nangi laibakta atangse nangi ni haina tamlamlabani na khalo kaishu hinjina khaluranu adugi mahut nungai wakhal khaloi bema hojiti Sayalina Arona haibasu haibani Sana kaishu hinjina khaluranu nakok chiknabani ko Sananuna Richardo aibu yang warobra Sayaliga Aroga ngakna yengnai Sananuna amu makhatarai mahaknadi aibu thamoi sengna thawai hakchang yauna nungsibibani adubu wakhal thenbi ainati magi nungsibabu miraibini masigi mahaine aina ngasi kapliba wariba pumnamakse matam amada atangna haiki nupi oibi aikhoibu nungsibiba nupada leigadabani aikhoina nungsijaba nupada leirabadi aikoi kaptuna ta lengani haina wafamse kadai phawa chumba ai ngasi ta khangle Arona Sana tose wakhal hinjina su khanganuba hojik mi asu yam tilikan sida nangna tumai tawradi ina bhabla na khanarani se Sananuna ai khangi mapoksi magi oina ai atangi mafamdagi aigi nungsiba fangloi magi thamoida aigi mafam machet ama fawa fangloye asumna leitadraba charangnarwa wakhal marakta hajingpot numitchu hokre hajingpot lahodaba mayam ama nongalaga mahai laknari luhongba numit mangani walingaida hajing kharai pukhrabani do
luhongba numitchu sum naksilakli maitai aikhoigi chatnabi matung ina bor batol chatnaba sem sare bor batol chatnaba angang nupa macha amaga arang phamga pulap atangi yumda baton tawba chakhirami pung kharagi matung baton tawba chakhiba misu halakle makhoina thunglabaga nupa mayumdagi aun pochingba mayam sulaknare mahai punglangda langlai tawrise nupi mayumgi mi khara yauna aun pot thinba chakhirami me mana Santlena kai hagi maton me mana yengoi sananu do pham thaba chatpada pugadaba pochai singdo ningthina thamu hayu ko Santlena hoi maton me mana aine kaithel machadagi lai kanaba heru hera khara yenglukhige nangsu imung mangon ga se amta loisilamu ko kendan ga than ko tana tawdrasu lai faudi kachi Santlena imaton kendan than daine aina loina leirabane me mana ihe fare nang thorang toromo ko Santlena hoima Dipawali numitni Santlen su awon poching balak mayam du hek chatkibaga imung manung losin tasin haurai manau nupi sananu di mau oikidorabani sida leiringai nungai jarasanu haiduna karisu haibidre thaba ingkhang losilaga lai khoram khulamba faw loire mai gi leiting dudi machin manau tongminarake khanduna sananu kouba changlai Santlena makhoigi kada Santlena haima aidi ngasai kai sida leiboiningi leitine kadom chatkre tawrisina mapanda amuk tholaktuna yengi adubu leiramdre maning maya thiba yaba oithi thire adubu fangdre phone amuk tawi switch off Santlen kaino masibu kadai chatli jano me mana kaidawre nangna marum soliduna Santlena ima nanaw leiramdre me masu mamit mana lauthokuna Santlen da yengi karino ne hairisibu kadai chani hairamge Santlena khangdiye aidi ngasai kai kada leiribuiningi kaugena changlubada leiramdre hangba yaba hange thire adubu khange ui kanasu hairaktre kulasu kana dano ubra hangluge haiduna chatkre me mana bor baton chatana on pothin khraba matam sida mana khalisibu karino Santlen wakhal yamna yaudida khoina nause kulasu halae me mana moi babung khange hairakpro kulana awang thangbagi thembi jana hairakpada sorok achawbada thengnarami gari achawba amada nupa amaga taha chatki haini he haujipu kamdawni tawriside me makablai aikhoidi loiredana aikhoigi ichat loire asuk phattaba macha sibu karino kulana haujipu lohongbu toklasina karamna marup layada hairuga dawribanone mama mapagi wa taba ngamdraduna Santlen makhoigi kada parap changlaktuna famungda famlaga kablai famung manakta thariba table duda jejet ama leibadu urai Santlena mapidu fat taitholaga jejet adu hangdoktuna paba horai chithigi warol che ngakpi pham thoktraba nanaugi irala sibudi ichegi mafamda ngakpiyo haina haijabagi thona adu fa nanaugi ifamdagi mangkre achumbana karino aranbana karino khangdana tungda kari oirakani ikup ama faw khantaruba leitana ngai haki oiba wakalna lamjing oiduna eigi ningba sitabu thungnabadi khanduna thangjiluba khongthangduna masidi thamoi sida mairi thokna chaklari mairi asipu muthatnaba pirangi ichel kayasu chenthakibani madunasu mutbadi ngamkide isagi ta khalluba oijaba thiruba aihakni nakhoigi marakta hingbada matik chade haibase ngasita khanglakle aigi nungainaba lambi thibada ichebu awaba maicha khanghanbadi ei yengduna leiba ngamoi madumaknani aina ngasi yumse thadoktuna chatliba aibu amuk thirake hainasu khanbiganu nanaubu thamoi sengnamak nungsiba makta oirabadi aigi mahut sinbiduna atanga lohongbiyo karigumba aina maram oiraga lohongbase kaikhiba tarabadi ima babana miya mangda ichat lekha tana hingbado nanau yengba ngamoye ima baba amadi nanau thamoi singna nungsiba makta oirabadi lohongbase kaihanbiganu masi matangdi ichena yabiyo nanau khutlona duna haijari matam khara chegi thawai oiramba posak amabu aina phajinduna thamlubada nasidi ichegi mafamda amuk sinarabani chena latnaba leitana
ꯑꯃꯛꯄ ꯂꯩꯇ꯭ꯔꯕ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯂꯧꯁꯤꯟꯕꯤꯌꯨꯀꯣ ꯄꯣꯠꯁꯛ ꯑꯁꯤꯒꯤ ꯆꯟꯅꯐꯝ ꯑꯩꯉꯣꯟꯗ ꯂꯩꯔꯛꯇ꯭ꯔꯦ ꯄꯣꯠꯁꯛ ꯑꯁꯤꯒꯤ ꯃꯄꯨꯗꯤ ꯆꯦ ꯈꯛꯇꯒꯤꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯃꯇꯝ ꯑꯃꯗ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯄꯥꯝꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯤꯇꯥꯡꯕꯤ ꯑꯣꯏꯔꯨꯔꯕ ꯑꯩꯍꯥꯛꯁꯦ ꯉꯁꯤꯗꯤ ꯏꯆꯦꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏ ꯑꯗꯨꯅ ꯃꯤꯀꯞ ꯊꯣꯛꯍꯜꯂꯦ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯑꯅꯤꯒꯤ ꯈꯦꯠꯅꯕ ꯈꯪꯂꯨꯗꯕꯅ ꯑꯩꯇꯒꯤ ꯑꯣꯏꯒꯦ ꯊꯧꯔꯥꯡꯂꯨꯕ ꯉꯁꯤꯗꯤ ꯏꯔꯥꯜꯇ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯦ ꯆꯦꯅ ꯅꯅꯥꯎ ꯑꯩꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯄ ꯉꯝꯂꯒ ꯑꯩꯅꯗꯤ ꯏꯆꯦꯒꯤꯗꯃꯛ ꯀꯔꯤꯒꯤ ꯀꯠꯊꯣꯛꯄ ꯉꯝꯂꯣꯏ ꯉꯁꯤꯗꯤ ꯏꯆꯦꯒꯤ ꯅꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯁꯤꯟꯅꯔꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯆꯦꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄꯁꯨ ꯄꯤꯔꯔꯣꯏ ꯑꯩꯁꯨ ꯑꯩꯒꯤ ꯂꯝꯕꯤ ꯑꯃ ꯌꯦꯡꯈ꯭ꯔꯒꯦ ꯏꯆꯦꯁꯨ ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯌꯥꯕꯤꯗꯨꯅ ꯑꯇꯥꯡꯒ ꯂꯨꯍꯣꯡꯕꯁꯦ ꯌꯥꯕꯤꯌꯣ ꯃꯗꯨꯅ ꯆꯦꯗ ꯂꯪꯖꯔꯨꯕ ꯏꯔꯥꯜꯗꯣ ꯀꯣꯛꯆꯕ ꯁꯛꯂꯒꯦ ꯏꯆꯦꯅ ꯅꯨꯡꯉꯥꯏꯕꯗꯨꯅꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯆꯦꯅ ꯋꯥꯅ ꯂꯦꯟꯕ ꯄꯨꯟꯁꯤꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏꯌꯦ ꯆꯦꯕꯨ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯑꯩꯒꯤ ꯏꯆꯦ ꯑꯣꯏꯅ ꯐꯪꯖꯒꯦꯀꯣ ꯑꯗꯣ ꯆꯦꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯅꯅꯥꯎꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯃꯇꯥꯡꯅ ꯌꯥꯗꯕꯅꯤ ꯈꯟꯕꯤꯌꯨ ꯑꯩꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯆꯠꯂꯕꯅꯤ ꯏꯆꯦꯁꯨ ꯏꯆꯦꯅ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯣꯀꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯆꯦꯗ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ ꯑꯇꯥꯡꯒ ꯂꯨꯍꯣꯡꯕꯤꯌꯨ ꯆꯦ ꯈꯛꯇꯅꯦ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯕꯗꯤ ꯏꯇꯩꯗ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯆꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯅꯪꯒꯤ ꯋꯥꯈꯜ ꯊꯦꯟꯕꯤ ꯅꯅꯥꯎ ꯁꯅꯥꯅꯨ ꯆꯤꯊꯤꯗꯨ ꯄꯥꯕ ꯂꯣꯏꯔꯛꯄꯗ ꯁꯥꯟꯇ꯭ꯂꯦꯟꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯁꯤꯟꯊꯔꯛꯄ ꯄꯤꯔꯥꯡꯅ ꯃꯥꯏꯊꯣꯡꯗꯣ ꯄꯨꯡꯂꯨꯞ ꯂꯨꯞꯇꯨꯅ ꯂꯩꯔꯝꯃꯤ ꯆꯦꯖꯦꯠ ꯑꯗꯨꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯅꯅꯥꯎ ꯀꯔꯤꯅꯣ ꯅꯪꯅ ꯅꯆꯦꯗ ꯆꯠꯂꯝꯂꯤꯕ ꯄꯥꯎꯈꯣꯡ ꯑꯁꯤꯕꯨ ꯆꯦꯕु ꯋꯥꯔꯧꯗꯅ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯆꯦꯅ ꯅꯪꯕꯨ ꯋꯥꯔꯧꯈꯤꯕ ꯂꯩꯇꯦ ꯉꯁꯤꯁꯨ ꯏꯅꯥꯎꯒꯤꯗꯃꯛ ꯅꯆꯦ ꯑꯩ ꯍꯤꯡꯂꯤꯕꯅꯦ ꯏꯅꯥꯎꯒꯤꯗꯃꯛꯅꯤ ꯍꯥꯏꯔꯕꯗꯤ ꯅꯨꯡꯁꯤꯕ ꯆꯥꯝꯃ ꯀꯠꯊꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡꯁꯦ ꯀꯠꯊꯣꯛꯄ ꯐꯥꯎ ꯄꯥꯝꯃꯨꯕ ꯂꯩꯇꯦ ꯃꯗꯣ ꯀꯔꯤꯒꯤꯗꯃꯛ ꯅꯪꯅ ꯈꯪꯗ꯭ꯔꯤꯕꯅꯣ ꯁꯤ ꯍꯥꯏꯔꯗꯨꯅ ꯁꯥꯟꯇ꯭ꯂꯦꯟ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯤ ꯋꯥꯔꯤ ꯂꯤꯅ ꯂꯤꯅ ꯁꯥꯟꯇ꯭ꯂꯦꯟ ꯀꯞꯂꯝꯂꯦ ꯁꯥꯟꯇ꯭ꯂꯦꯟꯅ ꯑꯁꯨꯝꯅ ꯗꯤꯄꯥꯋꯥꯂꯤ ꯅꯨꯃꯤꯠꯇꯨꯗ ꯁꯅꯥꯅꯨ ꯃꯥꯒ ꯈꯪꯅꯕ ꯗꯣꯛꯇꯔ ꯅꯨꯄꯥꯗꯨꯗ ꯆꯦꯟꯈꯤ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯀꯔꯤ ꯀꯝꯗꯧꯒꯅꯤ ꯈꯟꯕꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯑꯃꯨꯛ ꯂꯨꯍꯣꯡꯕꯁꯦ ꯑꯩ ꯑꯣꯏꯅ ꯍꯣꯡꯅꯕ ꯇꯛꯁꯤꯜꯂꯛꯈꯤ ꯑꯩ ꯐꯅ ꯀꯟꯅ ꯌꯥꯈꯤꯗꯦ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯂꯣꯌꯥꯃꯛꯅꯁꯨ ꯄꯥꯎꯁꯦ ꯇꯥꯔꯒ ꯑꯩ ꯑꯣꯏꯅ ꯂꯨꯍꯣꯡꯅꯕ ꯑꯩꯕꯨ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯄꯥꯕꯨꯡꯅ ꯍꯥꯏꯔ ꯐꯥꯎꯕꯗ ꯑꯩ ꯌꯥꯈꯤꯗꯦ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯒꯤ ꯕꯣꯔꯕꯥꯇꯣꯟ ꯆꯠꯇꯨꯅ ꯑꯎꯟꯄꯣꯠ ꯊꯤꯜꯂꯕ ꯃꯇꯝꯁꯤꯗ ꯂꯨꯍꯣꯡꯕ ꯀꯥꯏꯕ ꯇꯣꯛꯄ ꯐꯖꯗꯦ ꯏꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯃꯛ ꯋꯥꯔꯤ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯅꯤ ꯂꯨꯍꯣꯡꯕꯁꯦ ꯀꯥꯏꯍꯟꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯄꯥꯕꯨꯡꯅ ꯍꯥꯏꯃꯟꯕꯗ ꯑꯩ ꯇꯉꯥꯏ ꯐꯗꯅ ꯂꯨꯍꯣꯡꯕꯁꯦ ꯌꯥꯈꯤꯕꯅꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯋꯥꯔꯤ ꯇꯥꯔꯝꯕ ꯑꯇꯥꯡꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯥꯟꯇ꯭ꯂꯦꯟꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯀꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯑꯇꯥꯡꯅ ꯑꯩꯈꯣꯏ ꯕꯕꯥꯅ ꯃꯐꯝꯁꯦ ꯈꯪꯂꯐꯥꯎ ꯃꯆꯥ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕꯅꯤꯅꯦ ꯂꯨꯍꯣꯡꯕꯒꯤ ꯕꯣꯔ ꯌꯥꯇ꯭ꯔꯥ ꯇꯧꯔꯝꯗꯥꯏꯗ ꯑꯩꯅ ꯋꯥꯈꯤꯕ ꯃꯌꯥꯝꯗꯣ ꯃꯣꯏꯗꯤ ꯈꯪꯂꯝꯂꯣꯏ ꯏꯁꯣꯔ ꯃꯍꯥꯛꯅꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯁꯥꯟꯇ꯭ꯂꯦꯟꯅ ꯑꯩꯅ ꯍꯥꯏꯗꯣꯛꯇꯅꯕ ꯍꯥꯏꯈꯤꯕꯅꯦ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯕ ꯄꯥꯝꯕꯒꯤ ꯑꯇꯥꯡꯅ ꯑꯣ ꯑꯩꯕꯨ ꯋꯥꯍꯜꯂꯒ ꯅꯨꯡꯉꯥꯏꯔꯤꯕ ꯁꯥꯟꯇ꯭ꯂꯦꯟꯅ ꯑꯇꯥꯡꯅ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅꯤ ꯑꯗꯣ ꯃꯤꯈꯨꯜꯕꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯦ ꯑꯆꯨꯝꯕꯅ ꯖꯣꯏ ꯑꯣꯏ ꯍꯥꯏꯕꯁꯦ ꯈꯪꯖꯤꯜꯂꯣ ꯅꯪꯁꯨ ꯁꯥꯟꯇ꯭ꯂꯦꯟ ꯇꯞꯂꯞ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯋꯥꯏ ꯑꯇꯥꯡꯅ ꯀꯔꯤꯒꯤ ꯁꯥꯟꯇ꯭ꯂꯦꯟꯅ ꯑꯩ ꯈꯪꯉꯤ ꯅꯨꯃꯤꯠꯇꯨꯗ ꯅꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯈꯤꯗꯦ ꯁꯅꯥꯅꯨꯁꯦ ꯑꯁꯦꯡꯕ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯃꯤꯠꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯍꯥꯛ ꯆꯦꯜꯂꯨꯔꯦ ꯃꯧꯒꯤ ꯁꯤꯡꯗ ꯆꯜꯂꯕꯤꯅꯤ ꯍꯥꯏꯗꯨꯅ ꯂꯧꯅꯈ꯭ꯔꯕꯅꯤ ꯀꯅꯥꯅꯕꯨ ꯃꯆꯥꯅꯨꯄꯥꯅ ꯌꯨꯝꯒꯤ ꯃꯧ ꯄꯨꯔꯛꯄꯗ ꯆꯦꯜꯂꯨꯕꯤ ꯄꯨꯔꯛꯂꯒ ꯀꯅꯥꯅ ꯍꯔꯥꯎꯒꯅꯤ ꯃꯥꯕꯨ ꯏꯃꯨꯡꯗꯨꯅ ꯇꯥꯊꯤ ꯇꯧꯕꯤꯔꯝꯒꯗ꯭ꯔꯥ ꯁꯤꯅꯦ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯥꯕꯨ ꯏꯟꯊꯣꯛꯄꯤꯈ꯭ꯔꯦ ꯑꯇꯥꯡꯅ ꯃꯤꯈꯨꯜꯕꯤ ꯀꯩꯁꯨ ꯍꯦꯟꯖꯤꯟꯅ ꯈꯟꯒꯅꯨꯁꯦ ꯑꯇꯩꯅ ꯈꯪꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅꯗꯤ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯃꯥꯕꯨ ꯀꯩꯁꯨ ꯊꯤꯅ ꯇꯧꯔꯝꯃꯣꯏꯌꯦ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯂꯣꯏꯔꯒ ꯏꯕꯥꯅꯤꯁꯨ ꯅꯣꯡꯃ ꯆꯠꯄꯤꯔꯨꯁꯦ ꯅꯛꯁꯨ ꯅꯛꯄꯅꯤꯅ ꯀꯣ ꯁꯥꯟꯇ꯭ꯂꯦꯟꯅ ꯑꯗꯨꯗꯤ
ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯈ꯭ꯔꯦ ꯃꯅꯨꯡꯗ ꯆꯪꯂꯁꯦ ꯑꯇꯥꯡꯅ ꯁꯥꯟꯇ꯭ꯂꯦꯟꯕꯨ ꯀꯣꯜꯂꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯃꯤꯟꯅꯔꯛꯏ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯤꯟꯐꯨꯡ ꯑꯃꯒ ꯋꯥꯔꯤꯅꯔꯦꯗꯣ ꯀꯩꯅꯥ ꯑꯣꯟꯅꯕꯒꯤ ꯁꯥꯟꯇ꯭ꯂꯦꯟꯁꯨ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯑꯌꯨꯛ ꯉꯟꯅ ꯌꯥꯍꯧꯗꯨꯅ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥ ꯂꯣꯜꯂꯤ ꯂꯣꯌꯥꯁꯨ ꯋꯥꯀꯤꯡ ꯆꯠꯂꯨꯕ ꯍꯜꯂꯛꯇꯨꯅ ꯁꯪꯒꯣꯝ ꯄꯨꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯂꯣꯌꯥ ꯎꯕꯗ ꯁꯥꯟꯇ꯭ꯂꯦꯟꯁꯨ ꯏꯜꯂꯝꯕ ꯐꯤꯗꯨꯅ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯀꯨꯞꯁꯤꯜꯂꯤ ꯂꯣꯌꯥꯅ ꯌꯥꯍꯧ ꯉꯟꯈ꯭ꯔꯦꯗ ꯏꯃꯧꯁꯦ ꯅꯍꯥꯟ ꯃꯈꯩ ꯃꯆꯥꯅꯨꯄꯤꯒꯨꯝ ꯕꯦꯝꯃ ꯀꯧꯔꯝꯂꯒ ꯏꯃꯧ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯁꯥꯟꯇ꯭ꯂꯦꯟ ꯇꯥꯕꯗ ꯈꯤꯇꯪ ꯃꯁꯥꯗꯣ ꯍꯩꯅꯗꯕꯒꯨꯝ ꯈꯟꯖꯩ ꯑꯗꯨꯕꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯣꯌꯥꯗ ꯌꯦꯡꯂꯛꯏ ꯂꯣꯌꯥꯅ ꯀꯔꯤ ꯀꯥꯟꯅ ꯉꯟꯅ ꯍꯧꯒꯠꯂꯤꯕꯅꯣꯅꯦ ꯏꯪꯕꯁꯤꯗ ꯑꯃꯨꯛ ꯅꯥꯅꯕꯅꯤꯀꯣ ꯁꯥꯟꯇ꯭ꯂꯦꯟꯅ ꯀꯩꯁꯨ ꯉꯟꯕ ꯅꯠꯇ꯭ꯔꯦꯗ ꯄꯥꯕꯨꯡ ꯂꯣꯌꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯂꯣꯌꯥ ꯊꯣꯛꯈꯤꯕꯒ ꯖꯦꯅꯥꯁꯨ ꯆꯪꯂꯛꯏ ꯖꯦꯅꯥꯅ ꯃꯧ ꯑꯅꯧꯕꯤꯅꯤꯅ ꯌꯥꯍꯧ ꯉꯜꯂꯤꯕꯅꯤꯅꯦ ꯁꯥꯟꯇ꯭ꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯠꯇꯦꯗ ꯏꯟꯗꯣꯝꯆꯥ ꯖꯦꯅꯥꯅ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯕꯣ ꯁꯥꯟꯇ꯭ꯂꯦꯟꯅ ꯂꯣꯏꯔꯦ ꯏꯟꯗꯣꯝꯆꯥ ꯔꯤꯇꯥꯁꯨ ꯆꯪꯂꯛꯏ ꯁꯥꯟꯇ꯭ꯂꯦꯟꯅ ꯃꯧ ꯑꯃꯒꯤ ꯐꯤꯖꯣꯜꯗ ꯂꯩꯔꯝꯕ ꯎꯕꯗ ꯔꯤꯇꯥ ꯅꯣꯛꯆꯩ ꯔꯤꯇꯥꯅ ꯍꯩꯕꯨ ꯍꯩꯅꯗ꯭ꯔꯦꯅꯦ ꯕꯦꯝꯃꯅ ꯃꯧꯒꯤ ꯐꯤꯔꯣꯜ ꯁꯦꯠꯄꯁꯤꯗꯤ ꯁꯥꯟꯇ꯭ꯂꯦꯟꯒ ꯖꯦꯅꯥꯒ ꯔꯤꯇꯥꯗ ꯌꯦꯡꯂꯛꯏ ꯔꯤꯇꯥ ꯆꯪꯂꯛꯇꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯏꯃꯧ ꯐꯪꯂꯕꯅꯤꯅ ꯑꯩ ꯅꯨꯡꯉꯥꯏꯕ ꯌꯥꯔꯦꯅꯦ ꯖꯦꯅꯥꯅ ꯍꯥꯟꯅꯗꯩ ꯅꯨꯡꯉꯥꯏꯗꯅ ꯂꯩꯔꯗꯨꯕꯨ ꯔꯤꯇꯥꯅ ꯕꯨꯡꯉꯣꯗꯣ ꯍꯧꯒꯠꯂꯣ ꯍꯥꯏꯌꯨ ꯄꯣꯠꯆꯩꯁꯤꯡꯒꯁꯦ ꯊꯤꯟꯗꯣꯛ ꯈꯣꯠꯇꯣꯛ ꯇꯧꯅꯕ ꯑꯗꯣ ꯕꯦꯝꯃ ꯑꯇꯥꯡꯗꯤ ꯍꯧꯒꯠꯍꯧꯔꯕ꯭ꯔꯥ ꯁꯥꯟꯇ꯭ꯂꯦꯟꯅ ꯍꯧꯒꯠꯍꯧꯗ꯭ꯔꯤꯌꯦ ꯏꯃꯥ ꯔꯤꯇꯥꯅ ꯏꯁꯦ ꯍꯧꯒꯠꯂꯨ ꯍꯥꯏꯌꯨꯅꯦ ꯍꯣꯔꯦꯟꯒꯤ ꯀꯔꯤꯅꯣ ꯂꯥꯡꯅꯕ ꯁꯥꯟꯇ꯭ꯂꯦꯟ ꯍꯣꯏ ꯏꯃꯥ ꯆꯥ ꯍꯩꯗꯨꯅ ꯃꯌꯥꯝꯒꯤ ꯆꯥ ꯄꯤꯔꯝꯂꯒ ꯑꯇꯥꯡꯒꯤ ꯆꯥ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯁꯥꯟꯇ꯭ꯂꯦꯟ ꯆꯥꯗꯨ ꯇꯦꯕꯜꯗ ꯊꯝꯂꯒ ꯀꯥꯡꯈꯜ ꯍꯨꯒꯠꯂꯤ ꯑꯇꯥꯡ ꯎꯏꯔꯤ ꯊꯕꯛ ꯌꯥꯝ ꯐꯕ ꯁꯥꯏꯗ ꯉꯥꯛꯇꯪ ꯇꯨꯝꯕꯁꯤꯗ ꯁꯥꯟꯇ꯭ꯂꯦꯟꯅ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯅ ꯋꯥꯡꯂꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯂꯤꯅꯦ ꯑꯇꯥꯡꯅ ꯇꯨꯝꯗꯗꯤ ꯏꯟꯊꯝꯊꯥ ꯍꯥꯏꯁꯤꯗꯤ ꯌꯥꯍꯧ ꯊꯦꯡ ꯍꯧꯒꯠꯇꯧꯅꯤ ꯁꯥꯟꯇ꯭ꯂꯦꯟꯅ ꯑꯗꯨꯗꯤ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯑꯇꯥꯡꯅ ꯅꯋꯥꯅ ꯍꯥꯏꯔꯤꯕ ꯁꯥꯟꯇ꯭ꯂꯦꯟꯅ ꯄꯛꯇꯦ ꯆꯣ ꯑꯇꯥꯡꯅ ꯅꯪꯗꯤ ꯄꯛꯑꯦꯍꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯟꯇ꯭ꯂꯦꯟꯕꯨ ꯑꯇꯥꯡꯅ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯁꯤꯜꯂꯤ ꯐꯃꯨꯡꯗ ꯁꯥꯟꯇ꯭ꯂꯦꯟꯁꯨ ꯑꯇꯥꯡꯒꯤ ꯃꯊꯕꯥꯛꯇ ꯈꯨꯠꯇꯨꯝꯅ ꯁꯨꯔꯒ ꯍꯟꯗꯣꯛꯏ ꯁꯥꯟꯇ꯭ꯂꯦꯟꯅ ꯑꯩꯁꯤ ꯏꯔꯨꯖꯔꯕꯅꯦ ꯕ꯭ꯔꯁꯁꯨ ꯇꯧꯗ꯭ꯔꯤꯕ ꯅꯪꯅ ꯁꯣꯛꯂꯤꯕ ꯂꯣꯏꯅ ꯃꯥꯡꯉꯦ ꯑꯩꯁꯦ ꯑꯇꯥꯡꯅ ꯀꯩꯗꯧꯔꯒꯦꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ ꯁꯥꯟꯇ꯭ꯂꯦꯟꯅ ꯗꯗꯥ ꯁꯦ ꯊꯥꯗꯣꯛꯑꯣꯕ ꯑꯩ ꯆꯥꯛꯈꯨꯝ ꯆꯪꯗꯣꯏꯅꯦꯕ ꯑꯇꯥꯡꯅ ꯀꯣꯏꯅꯔꯤꯉꯩꯗ ꯀꯣꯟꯕꯕꯨꯗꯤ ꯂꯨꯍꯣꯡꯉꯀꯥꯟꯗ ꯀꯣꯟꯕꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦꯍꯦ ꯁꯥꯟꯇ꯭ꯂꯦꯟꯅ ꯀꯔꯟꯗ ꯉꯥꯡꯂꯩꯌꯨꯀꯣ ꯑꯇꯥꯡꯅ ꯑꯁ ꯅꯪꯁꯤꯗꯤ ꯐꯣꯡꯕꯨ ꯁꯥꯏꯅꯦ ꯏꯪꯕꯁꯤꯗ ꯊꯥꯗꯣꯛꯅꯤꯡꯗ꯭ꯔꯦꯗ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯒ ꯌꯪꯀꯔꯅ ꯑꯃꯨꯛꯇ ꯆꯪꯖꯔꯛꯀꯦ ꯁꯥꯟꯇ꯭ꯂꯦꯟ ꯐꯠ ꯌꯦꯡꯊꯣꯔꯛꯄꯗ ꯌꯪꯀꯔ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯏꯀꯥꯏꯕꯅꯁꯨ ꯃꯃꯥꯏꯗꯣ ꯊꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯄꯔꯞ ꯃꯈꯥꯗ ꯀꯨꯝꯊꯈꯤ ꯑꯇꯥꯡꯗꯤ ꯏꯀꯥꯏꯕ ꯍꯥꯏꯔꯨꯅꯨ ꯊꯧꯁꯥꯗꯅ ꯑꯣꯏꯅ ꯑꯗꯨꯝ ꯑꯣꯟꯁꯤꯜꯂꯒ ꯉꯥꯡꯂꯛꯏ ꯑꯇꯥꯡꯅ ꯑꯣꯏ ꯑꯉꯥꯡ ꯀꯩꯅꯣ ꯅꯪꯅ ꯃꯤ ꯑꯅꯧꯕꯤ ꯀꯥꯗ ꯍꯨꯔꯥꯜꯂ ꯆꯪꯂꯛꯏꯗꯤ ꯌꯪꯀꯔꯅ ꯅꯣꯏ ꯑꯅꯧꯕꯤ ꯀꯥꯁꯦ ꯆꯪꯕ ꯌꯥꯗꯦ ꯀꯥꯏꯅ ꯔꯨꯜ ꯂꯩꯕ꯭ꯔꯥꯅꯦ ꯑꯇꯥꯡꯅ ꯂꯩꯅꯦ ꯃꯤ ꯃꯇꯩ ꯃꯅꯥꯎ ꯀꯦꯅꯔꯤꯉꯩꯗ ꯅꯪꯅ ꯇꯥꯟ ꯊꯨꯒꯥꯏꯔꯤꯗꯣ ꯀꯩꯒꯤꯅꯣ ꯌꯪꯀꯔꯅ ꯌꯥꯔꯦ ꯉꯔꯥꯡ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯀꯦꯅꯕꯗꯣ ꯄꯦꯟꯗ꯭ꯔꯗꯅ ꯌꯥꯍꯧꯔꯛꯄꯒ ꯑꯃꯨꯛ ꯀꯦꯅꯔꯝꯅꯤꯗꯤ ꯀꯅꯥ ꯈꯪꯖꯒꯦ ꯑꯇꯥꯡꯅ ꯄꯦ ꯉꯥꯡꯂꯅꯨ ꯀꯩꯗꯧꯕꯅꯣ ꯅꯪꯅ ꯁꯤꯗ ꯆꯪꯂꯛꯏꯁꯦ ꯌꯪꯀꯔꯅ ꯔꯣꯃꯥꯟꯁ ꯊꯨꯒꯥꯏꯒꯦꯅ ꯆꯪꯂꯛꯏꯅꯦ ꯑꯇꯥꯡꯅ ꯄꯋꯥꯔ ꯄꯥꯏꯔꯦꯗ ꯌꯪꯀꯔꯅ ꯈꯔ ꯄꯥꯏꯖꯔꯦ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯄꯛꯁꯜꯂꯛꯇ꯭ꯔꯦ ꯄꯣꯠꯆꯩꯒꯁꯦ ꯊꯤꯟꯗꯣꯛꯂꯨꯔꯁꯤ ꯑꯁꯨꯝꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯃꯔꯛꯁꯤꯗ ꯑꯇꯥꯡꯒꯤ ꯏꯃꯨꯡꯁꯦ ꯀꯌꯥꯗ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯤꯒꯕ ꯈꯨꯕꯥꯛ ꯈꯨꯅꯝꯒꯤ ꯄꯨꯟꯁꯤꯅꯤ ꯉꯁꯤ ꯅꯣꯛꯂꯤꯕ ꯀꯅꯥꯁꯦ ꯍꯌꯦꯡ ꯀꯞꯂꯣꯏ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ ngasi kapliba kanasu hayeng nokloi haibasu langanido matam magi khungchatna santlensu mama mingthol phangadaure atangna mikhube nangbu college sakadoira santlena hayeng phaudi chatkige aduga potharage atangna
ꯑꯩꯗꯤ ꯆꯠꯍꯟꯅꯤꯡꯗ꯭ꯔꯕꯅꯤꯅꯦ ꯊꯥ ꯌꯥꯝꯁꯤꯜꯂꯛꯑꯕꯅꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯥꯟꯇꯂꯦꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯟꯇꯂꯦꯅ ꯑꯇꯥꯡꯒꯤ ꯐꯨꯔꯤꯠꯀꯤ ꯀꯨꯗꯥꯝ ꯑꯗꯨ ꯄꯥꯟꯁꯤꯟꯕꯤ ꯑꯇꯥꯡꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯇꯥꯡꯅ ꯗꯣꯛꯇꯔꯅꯗꯤ ꯔꯦꯁ ꯇꯧꯔꯣ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯁꯥꯟꯇꯂꯦꯅ ꯑꯩꯁꯨ ꯈꯪꯉꯦ ꯑꯇꯥꯡꯅ ꯍꯌꯦꯡ ꯆꯠꯂꯒ ꯆꯠꯂꯨꯅꯨꯀꯣ ꯁꯥꯟꯇꯂꯦꯅ ꯍꯣꯏꯕ ꯑꯇꯥꯡꯅ ꯁꯥꯟꯇꯂꯦꯟꯕꯨ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯑꯩ ꯆꯥꯛ ꯆꯥꯔꯝꯃꯒꯦ ꯅꯪꯁꯨ ꯀꯨꯝꯃꯛꯑꯣꯀꯣ ꯁꯥꯟꯇꯂꯦꯟ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯆꯥꯛꯈꯨꯝꯗ ꯔꯤꯇꯥꯅ ꯕꯦꯃꯗꯤ ꯀꯣꯂꯦꯖ ꯆꯠꯂꯣꯏꯗ꯭ꯔꯥ ꯑꯇꯥꯡꯅ ꯆꯠꯀꯅꯤ ꯔꯤꯇꯥꯅ ꯆꯠꯂꯅꯨ ꯍꯥꯏꯌꯨꯅꯦ ꯃꯁꯥꯗꯨꯒ ꯗꯣꯛꯇꯔꯅ ꯔꯦꯁ ꯇꯧꯔꯣ ꯍꯥꯏꯔꯤꯗꯨꯕꯨ ꯑꯇꯥꯡꯅ ꯀꯩꯅꯣ ꯃꯥꯅ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯗꯤ ꯌꯥꯗꯕ ꯂꯩꯕ ꯃꯥꯜꯂꯦ ꯔꯤꯇꯥꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯪꯒ ꯂꯥꯛꯃꯤꯟꯅꯧꯀꯣ ꯃꯥꯕꯨ ꯂꯣꯏꯍꯧꯗ꯭ꯔꯤꯕꯣ ꯑꯇꯥꯡꯅ ꯂꯣꯏꯍꯧꯔꯕꯅꯦ ꯍꯥꯏꯅꯔꯤꯉꯩ ꯁꯥꯟꯇꯂꯦꯟꯁꯨ ꯆꯪꯂꯛꯏ ꯁꯥꯟꯇꯂꯦꯟꯅ ꯏꯃꯥ ꯑꯩꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯇꯥꯡꯅ ꯐꯠ ꯈꯨꯝꯂꯛꯏ ꯀꯔꯤꯒꯤ ꯆꯥꯅꯤꯡꯗꯕꯅꯣ ꯆꯥꯛ ꯇꯣꯛꯑꯒ ꯆꯥꯗꯧ ꯍꯤꯗꯥꯛ ꯌꯥꯝ ꯌꯥꯎꯔꯤꯗꯨꯗꯤ ꯈꯔ ꯆꯥꯁꯤꯜꯂꯣ ꯔꯤꯇꯥꯅ ꯍꯣꯏꯅꯦ ꯁꯦ ꯌꯥꯝꯗ꯭ꯔꯁꯨ ꯈꯔ ꯆꯥꯊꯣꯛꯑꯁꯤ ꯁꯥꯟꯇꯂꯦꯟꯁꯨ ꯆꯪꯂꯛꯇꯨꯅ ꯐꯝꯊꯩ ꯔꯤꯇꯥꯅ ꯆꯥꯛ ꯊꯥꯡꯗꯣꯔꯛꯏ ꯔꯤꯇꯥꯅ ꯁꯦ ꯆꯥꯔꯣ ꯑꯩꯁꯨ ꯅꯣꯏ ꯆꯠꯈ꯭ꯔꯒ ꯕꯖꯥꯔꯗ ꯆꯠꯀꯦ ꯇꯧꯕꯅꯤ ꯁꯥꯟꯇꯂꯦꯟꯅ ꯀꯩ ꯂꯩꯕꯅꯣ ꯏꯃꯥ ꯆꯥꯛ ꯆꯥꯅ ꯍꯪꯉꯛꯏ ꯔꯤꯇꯥꯅ ꯅꯤꯡꯊꯥ ꯂꯩꯔꯨꯒꯦ ꯅꯪꯗꯤ ꯀꯔꯤ ꯆꯥꯅꯤꯡꯒꯦ ꯀꯔꯤ ꯂꯩꯔꯛꯑꯣꯕ ꯑꯇꯥꯡꯅ ꯑꯃꯨꯛ ꯇꯥꯞ ꯍꯦꯛ ꯑꯣꯏꯏ ꯌꯥꯔꯦ ꯃꯥꯅ ꯆꯥꯅꯤꯡꯕꯗꯤ ꯍꯜꯂꯛꯄꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯩꯔꯛꯑꯒꯦ ꯏꯃꯥ ꯑꯃꯨꯛ ꯋꯥꯅꯕꯅꯤ ꯔꯤꯇꯥꯅ ꯑꯣ ꯐꯔꯦ ꯑꯇꯥꯡꯅ ꯁꯥꯟꯇꯂꯦꯟꯕꯨ ꯀꯣꯂꯦꯖꯇ ꯊꯤꯟꯕꯤꯔꯝꯂꯒ ꯑꯇꯥꯡꯁꯨ ꯑꯣꯐꯤꯁꯇ ꯂꯥꯛꯂꯦ ꯑꯣꯐꯤꯁ ꯇꯥꯏꯃꯤꯡ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯁꯥꯟꯇꯂꯦꯟꯕꯨ ꯂꯧꯔꯨꯔꯒ ꯃꯈꯣꯏ ꯑꯅꯤ ꯍꯜꯂꯛꯏ ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯇꯥꯡꯅ ꯀꯔꯤ ꯂꯩꯈꯤꯁꯦꯕ ꯁꯥꯟꯇꯂꯦꯟꯅ ꯎ ꯃꯣꯔꯣꯛ ꯂꯩꯈꯤꯁꯦ ꯃꯦꯠꯂꯒ ꯆꯥꯅꯤꯡꯉꯤ ꯑꯇꯥꯡꯅ ꯅꯪꯅ ꯃꯣꯔꯣꯛꯇ ꯍꯥꯏꯌꯨ ꯍꯌꯦꯡ ꯑꯉꯥꯡꯒꯗꯣ ꯃꯅꯥ ꯄꯪꯕ ꯅꯠꯇ꯭ꯔꯒ ꯃꯀꯣꯛ ꯆꯥꯛꯄ ꯑꯃꯗꯤ ꯁꯣꯏꯔꯔꯣꯏ ꯅꯪꯒꯤ ꯃꯣꯔꯣꯛ ꯈꯨꯆꯥꯁꯦ ꯁꯥꯟꯇꯂꯦꯟꯅ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯆꯥꯕꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯆꯥꯅꯤꯡꯅ ꯆꯥꯕꯅꯤꯅ ꯑꯇꯥꯡꯅ ꯐꯔꯦꯁꯦ ꯂꯩꯈ꯭ꯔꯁꯤ ꯑꯇꯩꯗꯤ ꯁꯥꯟꯇꯂꯦꯟꯅ ꯑꯇꯩꯗꯤ ꯁꯨꯝ ꯃꯅꯥ ꯃꯁꯤꯡ ꯍꯩꯔꯥꯒꯨꯝꯕ ꯌꯦꯡꯈꯤꯁꯦ ꯑꯗꯣ ꯌꯦꯟꯁꯨ ꯂꯩꯈꯤꯁꯦ ꯁꯨꯞ ꯇꯧꯅꯕ ꯑꯇꯥꯡꯅ ꯍꯣꯏ ꯁꯨꯝ ꯂꯥꯛꯄꯗ ꯀꯩꯊꯦꯜ ꯌꯧꯔꯦ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯁꯣꯔꯣꯛꯇꯨ ꯂꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯇꯥꯡꯅ ꯃꯈꯨꯠ ꯁꯝꯕꯤꯔꯒ ꯁꯥꯟꯇꯂꯦꯟꯕꯨ ꯁꯣꯔꯣꯛ ꯂꯥꯟꯃꯤꯟꯅꯕꯅꯤ ꯈꯪꯍꯧꯗꯦ ꯀꯗꯣꯝꯗꯒꯤꯅꯣ ꯁꯥꯟꯇꯂꯦꯟꯕꯨ ꯒꯥꯔꯤ ꯑꯃꯅ ꯀꯟꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯂꯛꯈꯤ ꯃꯪꯒꯨꯝꯂꯕ ꯊꯧꯗꯣꯛꯁꯤ ꯎꯕꯗ ꯑꯇꯥꯡꯁꯨ ꯈꯨꯗꯛꯇ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯑꯇꯥꯡꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯤꯀꯨꯞꯇꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗꯇ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯦ ꯅꯥꯀꯟꯗ ꯔꯤꯆꯔꯠꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯣꯌꯥ ꯑꯃꯗꯤ ꯀꯨꯂꯁꯨ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛꯄꯨ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯒ ꯄꯥꯈꯠꯅ ꯄꯥꯕꯨꯡ ꯃꯤꯈꯨꯕꯤꯗꯤ ꯂꯣꯌꯥ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ ꯈꯨꯝꯂꯛꯏ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤꯌꯦ ꯍꯥꯊꯨ ꯑꯇꯥꯡꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯔꯤꯆꯥꯔꯗꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯤ ꯔꯤꯆꯥꯔꯗ ꯅꯣꯏ ꯅꯇꯩꯃꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯔꯤꯆꯥꯔꯗꯅ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯗꯣꯛꯇꯔ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯠꯅꯔꯤꯌꯦ ꯑꯇꯥꯡꯁꯨ ꯒ꯭ꯌꯥꯟ ꯍꯦꯛ ꯂꯥꯛꯄꯒ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯂꯣꯝꯗ ꯂꯥꯛꯏ ꯃꯦꯃ ꯑꯃꯗꯤ ꯔꯤꯇꯥꯁꯨ ꯂꯩꯔꯝꯃꯤ ꯔꯤꯇꯥꯁꯨ ꯁꯨꯠ ꯇꯧꯗꯨꯅ ꯀꯞꯂꯤ ꯑꯇꯥꯡꯅ ꯀꯌꯥꯝ ꯀꯨꯏꯈ꯭ꯔꯒꯦ ꯏꯃꯥ ꯔꯤꯇꯥꯅ ꯀꯨꯏꯔꯦ ꯄꯨꯡ 2 ꯐꯥꯈ꯭ꯔꯦꯅꯦ ꯋꯥꯜꯗ ꯉꯥꯊꯗꯨꯅ ꯑꯇꯥꯡ ꯃꯈꯨꯠꯇꯨ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯃꯆꯤꯟ ꯃꯌꯥꯗ ꯊꯝꯃꯤ ꯂꯥꯏꯕꯛꯇ ꯍꯨꯃꯥꯡ ꯃꯔꯤꯛꯁꯨ ꯀꯥꯔꯛꯂꯤ ꯃꯆꯥꯒꯤ ꯊꯋꯥꯏ ꯋꯥꯖꯕ ꯃꯇꯧꯁꯤꯅ ꯍꯦꯟꯅ ꯃꯌꯥꯝꯁꯨ ꯄꯥꯈꯠꯅꯔꯦ ꯑꯇꯥꯡꯗꯤ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯦ ꯀꯨꯂꯅ ꯑꯇꯥꯡ ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ ꯅꯪꯕꯣ ꯑꯝꯇ ꯇꯞꯊꯧꯅꯦ ꯑꯇꯥꯡꯅ ꯕꯕꯥ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯣꯇꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯂꯦ ꯃꯌꯥꯝ ꯄꯨꯂꯞ ꯃꯥꯏꯊꯣꯡꯗꯣ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯑꯃꯃꯝꯗꯤ ꯇꯥꯟꯅꯔꯛꯂꯤ ꯁꯅꯥꯅꯨ ꯑꯃꯗꯤ ꯅꯔꯁ ꯑꯃꯅ ꯑꯉꯥꯡ ꯑꯃꯃꯝ ꯄꯝꯗꯨꯅ ꯊꯣꯔꯛꯂꯦ ꯑꯉꯥꯡ ꯎꯕꯗ ꯃꯌꯥꯝ ꯄꯨꯂꯞ ꯊꯋꯥꯏ ꯋꯥꯕ ꯈꯔꯗꯤ ꯁꯥꯐꯔꯦ ꯁꯅꯥꯅꯨꯅ ꯑꯉꯥꯡꯁꯦ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯅꯦ ꯔꯤꯇꯥ ꯑꯃꯗꯤ ꯃꯦꯃꯗ ꯑꯉꯥꯡ ꯑꯃꯃꯝ ꯁꯤꯟꯅꯔꯦ ꯔꯤꯇꯥꯅ ꯏꯁ ꯁꯤꯅ ꯅꯨꯄꯤꯔꯥ ꯃꯁꯛꯁꯤꯅ ꯅꯨꯄꯤꯗ ꯅꯨꯄꯤ ꯃꯥꯜꯂꯤꯅꯦ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯦ ꯕꯦꯃꯒꯤ ꯃꯃꯥꯏꯕꯨ ꯃꯥꯜꯂꯤ ꯃꯦꯃꯅ ꯁꯤꯃꯅ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯜꯂꯤꯅꯦ ꯉꯥꯏꯍꯥꯛꯇꯤ ꯃꯌꯥꯝꯗꯨ ꯑꯉꯥꯡꯗ ꯉꯥꯎꯔꯦ ꯑꯇꯥꯡꯁꯨ ꯃꯆꯥ ꯑꯅꯤ ꯎꯔꯒ ꯃꯊꯟꯇ ꯅꯣꯛꯆꯩ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯇꯥꯡꯅ ꯑꯉꯥꯡ ꯃꯃꯥꯒꯤ ꯐꯤꯕꯝꯕꯨ ꯋꯥꯍꯪꯁꯤ ꯇꯥꯕꯗ ꯃꯌꯥꯝ ꯄꯨꯂꯞ ꯂꯥꯡꯇꯛꯅꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯁꯅꯥꯅꯨꯗ ꯌꯦꯡꯉꯤ ꯁꯅꯥꯅꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯦ ꯍꯥꯏꯔꯒ
ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯤ ꯏꯆꯦꯒꯤ ꯐꯤꯕꯝ ꯈꯤꯇꯪꯗꯤ ꯂꯨꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯁꯣꯔ ꯈꯣꯏꯔꯝꯁꯦ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯁꯅꯥꯅꯨ ꯑꯃꯨꯛ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭re ꯑꯇꯥꯡꯗꯤ ꯃꯆꯥ ꯑꯅꯤꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯁꯥꯟꯊꯂꯦꯟꯒꯤ ꯇꯪꯗꯥꯡꯕ ꯑꯃ ꯈꯪꯅꯤꯡꯕꯅ ꯔꯤꯇꯥꯅ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯏꯃꯧꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯟꯕꯤꯒꯅꯨꯀꯣ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯁꯅꯥꯅꯨ ꯊꯣꯛꯂꯛꯏ ꯔꯤꯇꯥ ꯆꯦꯟꯁꯤꯜꯂꯤ ꯀꯝꯗꯧꯔꯦ ꯏꯕꯦꯝꯃ ꯏꯃꯧꯕꯨ ꯀꯝꯗꯧꯔꯦ ꯁꯅꯥꯅꯨꯅ ꯏꯅꯦ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯏꯆꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯁꯅꯥꯅꯨꯒꯤ ꯋꯥ ꯇꯥꯕꯗ ꯑꯇꯥꯡ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯅꯣꯛꯐꯦ ꯇꯧꯔꯦ ꯁꯥꯟꯊꯂꯦꯟꯁꯨ ꯄꯨꯊꯣꯔꯛꯂꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯁꯥꯟꯊꯂꯦꯟ ꯌꯨꯝꯗ ꯄꯨꯊꯔꯛꯂꯦ ꯑꯍꯥꯟꯕ ꯄꯣꯛꯄꯁꯤꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯑꯣꯏꯕꯁꯤꯗ ꯏꯄꯥꯟꯒ ꯗꯨꯝꯗꯥꯝꯗ ꯇꯧꯈ꯭ꯔꯦ ꯑꯇꯥꯡꯅ ꯑꯁ ꯄꯤꯛꯇ꯭ꯔꯨ ꯑꯅꯤꯁꯤꯅ ꯀꯞꯂꯛꯄꯁꯤꯗꯤ ꯑꯩ ꯉꯥꯎ ꯆꯦꯜꯂꯦꯗ ꯁꯥꯟꯊꯂꯦꯟꯅ ꯑꯉꯥꯡ ꯃꯆꯥ ꯆꯦꯜꯂꯗꯤ ꯈꯔꯁꯨ ꯉꯥꯎ ꯇꯥꯔꯦꯗꯅ ꯑꯇꯥꯡꯅ ꯑꯁ ꯑꯅꯤꯃꯛ ꯃꯃꯥ ꯂꯧꯏꯅꯦ ꯅꯤꯡꯉꯥꯏꯁꯦ ꯁꯥꯟꯊꯂꯦꯟꯅ ꯏꯁ ꯑꯩꯕꯨ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯕꯗꯧꯅ ꯗꯗꯥꯅꯦ ꯂꯧꯔꯤꯁꯦ ꯑꯇꯥꯡꯅ ꯂꯧꯗꯝꯅꯤꯍꯦ ꯑꯉꯥꯡ ꯑꯃꯃꯝ ꯄꯝꯗꯨꯅ ꯂꯩ few months later ꯆꯥꯎꯝꯕ ꯅꯨꯃꯤꯠꯅꯤ ꯑꯇꯥꯡꯒꯤ ꯌꯨꯝꯁꯦ ꯑꯆꯧꯕ ꯊꯧꯔꯝ ꯑꯃ ꯂꯩꯕꯒꯨꯝ ꯃꯤꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ ꯑꯉꯥꯡ ꯑꯅꯤꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯁꯥꯟꯊꯂꯦꯟꯁꯨ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗ ꯐꯝꯂꯒ ꯀꯦꯔꯤ ꯑꯇꯥꯡꯁꯨ ꯃꯐꯤ ꯁꯦꯠꯂꯤ ꯐꯩꯖꯣꯝ ꯁꯦꯠꯄ ꯂꯣꯏꯔꯒ ꯁꯥꯟꯊꯂꯦꯟꯒꯤ ꯇꯨꯡꯗ ꯂꯦꯞꯄꯤ ꯑꯗꯨꯒ ꯇꯞꯅ ꯐꯝꯊꯔꯛꯏ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯇꯨꯡꯂꯣꯝꯗꯒꯤ ꯁꯥꯟꯊꯂꯦꯟꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯔꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯤꯈꯨꯕꯤꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯁꯥꯟꯊꯂꯦꯟꯁꯨ ꯇꯨꯡ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯂꯗꯨꯅ ꯑꯇꯥꯡꯗ ꯌꯦꯡꯂꯒ ꯅꯣꯛꯏ ꯑꯇꯥꯡꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯃꯇꯝ ꯑꯃꯗ ꯄꯟꯊꯨꯡ ꯑꯃꯒꯤꯗꯃꯛ ꯋꯥꯖꯈꯤꯕꯗꯣ ꯑꯗꯨꯒ ꯉꯁꯤꯗꯤ ꯏꯕꯥꯅꯒꯤ ꯄꯟꯊꯨꯡ ꯌꯧꯗꯨꯅ ꯏꯃꯤꯠꯇ ꯏꯆꯥ ꯐꯥꯎ ꯎꯔꯦ ꯆꯥꯎꯝꯒꯗꯧꯔꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯇꯝꯁꯦ ꯁꯥꯟꯊꯂꯦꯟꯅ ꯃꯁꯤꯅꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯍꯥꯏꯕꯗꯣ ꯄꯟꯊꯨꯡ ꯌꯧꯗ꯭ꯔꯤꯉꯩ ꯄꯟꯊꯨꯡꯇꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯖꯈꯤꯕ ꯃꯁꯤꯗꯒꯤ ꯋꯥꯖꯈꯤꯕ ꯑꯗꯨꯒ ꯉꯁꯤꯗꯤ ꯏꯆꯥ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯋꯥꯔꯦꯀꯣ ꯑꯇꯥꯡ ꯅꯣꯛꯂꯒ ꯃꯈꯥꯗꯒꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯔꯛꯂꯗꯨꯅ ꯀꯨꯝꯊꯔꯛꯂꯤ ꯔꯤꯇꯥꯅ ꯂꯥꯎꯅꯦ ꯂꯥꯎꯁꯦ ꯐꯦꯃꯤꯂꯤ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯝꯇ ꯀꯥꯞꯍꯧꯁꯤꯅꯦ ꯑꯇꯥꯡꯅ ꯑꯉꯥꯡ ꯅꯨꯄꯤꯗꯨ ꯄꯝꯃꯦ ꯁꯥꯟꯊꯂꯦꯟꯅ ꯅꯨꯄꯥꯗꯣ ꯄꯝꯃꯦ ꯁꯥꯟꯊꯂꯦꯟꯒꯤ ꯃꯄꯥꯝꯂꯣꯝꯒꯤ ꯃꯤ ꯑꯇꯥꯡꯒꯤ ꯏꯃꯨꯡ ꯑꯅꯤꯁꯤ ꯄꯨꯂꯞ ꯈꯔ ꯂꯦꯞ ꯇꯧꯔꯤ ꯐꯣꯇꯣ ꯀꯥꯞ ꯇꯧꯔꯦꯅ ꯃꯍꯩ ꯔꯤꯇꯥ ꯂꯣꯌꯥ ꯀꯨꯂꯥ ꯃꯦꯃꯥ ꯑꯇꯥꯡ ꯁꯥꯟꯊꯂꯦꯟ ꯄꯨꯂꯞ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯐꯦꯃꯤꯂꯤ ꯐꯣꯇꯣ ꯑꯃ ꯀ꯭ꯔꯦꯛ ꯂꯥꯎꯅ ꯀꯥꯞꯊꯣꯛꯏ ꯑꯍꯟꯁꯤꯡꯗꯤ ꯂꯥꯏꯔꯗꯅ ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨ ꯑꯅꯤꯁꯤꯐꯥꯎ ꯅꯣꯛꯐꯦꯠ ꯇꯧꯔꯤ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯇꯧ ꯎꯔꯒ ꯃꯌꯥꯝꯗꯨ ꯋꯥ ꯅꯣꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯈꯨꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤ ꯑꯁꯤ ꯍꯧꯕꯗꯒꯤ ꯂꯣꯏꯕꯐꯥꯎ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯆꯦ ꯁꯅꯥꯊꯣꯏꯅ ꯄꯥꯕ ꯍꯧꯕꯤꯔꯝꯂꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯄꯥꯊꯖꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕꯒꯨꯝ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯅꯧꯕ ꯄꯥꯖꯔꯛꯄ ꯃꯇꯝꯗꯁꯨ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯑꯗꯨꯃꯛ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ